ꯂꯥꯟꯕ ꯃꯌꯥꯝꯁꯦ ꯉꯥꯛꯄꯤꯕ ꯀꯟꯕꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯐꯥꯎꯖꯔꯒ ꯂꯩꯕꯁꯤꯡꯗꯣ ꯁꯨꯝ ꯍꯥꯏꯔꯛꯄ ꯁꯨꯝ ꯆꯥꯟꯅꯖꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯩꯗꯨꯗ ꯑꯩꯅ तसेंना हारकांदा अखोइना नहान मखै अइना सिम सिन्था चत्तना खोत्तना तौरिबा मयामसे अइंगोंदसु ईश्वरना खरा खंगहनबिबा उहनबिबा खरदुना सिम चचबनेबा अइंगोंदसु अइना पुराना हाइदि लाइमक्ति नतबनिना अदैदुदा हौजिकसिना मु लंबी मयामसे लोइना पुनम लोइ मांगिबा टाइपता तौबा हाइतारेने अइसे अदैदुदा अइना वाखलसिदा अइसे करम्बा लंबीदा चलगा अइसे चुमदुइनो फदुइनो हाबि साइदो खंजलत्रबा अदा गरांग अइना कनो थेंगनबदा नंबर से अइना सेव तौसलौबनेबा नुंधिन वाइदे अइना येंगबदा नंबर से कोइने कैगुम्बा मा कनो तौरकांदा वरी सानिंगबा लैरगासु अना हाबदा अइना सेव तौसनबदुदा अइना अमतंगदे अइसु अइगी अवाबसे कमाइना तौरगा हाइदि कनो तौगदगे हाबदुसु अइना सुम खंगनिंगबा अदगिदि खंग हजिकानि वामन वागा हाइबा ममता खंगद्रा हाइतार अइना लैरिबा लंबेनसे हाइबदि कोइ सुयुम पाले अदे युम पामदे चाइ वास लोइन काइनरे अदगिदि हौजिकि चासिंग चावरए अइसे खतंग फरानि खलकांदसु लंबीसे अमता लैतबा अइसे लंबीसे अमता लैतबा अदे इपा इमागी कनोसु मपानसु केम खंगदबा हाइबदि अइना दुम हेना मोरमदगी लौनिंगदे मोरमदे हेना अइना फबा तौनिंगबदु अइना तौनिंग मयामसे पांथोकपा ngамदबा हाइतारेने इपा इमासे नुंगाइना थमनिंगबा अदगिदि चासिंगि लंबेनसिंगसु अइना लोइना सेमनिंगबा मोइगी अफा अफाबा लंबीदा चलहनगिबा अइगिदि दुम अइगी लंबीदि दुम अइ दुम कनो तौरसु कैसुमदा काइदे मोइ मयामसे फगिबाना खनबसे कोइबो तौरसे लोइना सोक्सलक लोइ वासलकपा अदुइदुना अइंगोंदा कनामतनसु हाइदि अइगी वाबदसु मतेंग पांगबिनबसु लैतबा अइनसु मोइगी वाबदा मतेंग पांगबा ngамदबा असुबा मयामसे वखनजे को यामना नुंगाइतबा हाइतारेने अदुबु अइना सुम वारीसे सुम तारा कंददि ngोंदा सुम नुंगाइबा ngरांगसु नुंदांगसु अइसे फनाम कोइबो तारमबने अदे लान तौरकपदगी मोइगी लान तौबगी खोपगी अदुगी लाइफतु येंगबदगी अदु लोइमा पुमांग मांग अहिंगसु तुमदने अदु मयामदि येंगबदा अदु खंगदे अइंगोंदा हाइदि वखनजे खरा मखैदि नुंगाइ हाइतारे अइ अनाबा फरकपसे याम नुंगाइबा अइना दुम अइगी सोनाकंदे येथंगबा साचे ओलगा तुम सुंगमदबनेबा अइसे अदुम पिक्तना नादना हिदाकसु मयाम चाबनेबा दुजु फत्तबा अइना सुम वखनदा सुमैना चिंजनजरगा हाइबदि ईश्वर हाइबसि अमखतनी ईश्वरदा अदु अदा हाइबा लैते अइना दुम अइना पामजबदा सुमैना निंगनबै वातनी अदुबु अफबा हाइबदुदि पुनमकिनी हाइना खलगा अइना अदु तौबनेबा अदु फै अदुगिदमतसु अइसे यामना हाइदि यामना नुंगाइबा अदुगिसु हाइनिंगबा अदुगा अइना सुम लंबेनसे कमाइना चटकनी हाइबदुमसु अइना सुम खरा सुम खंगनिंगबसु लैबगिनेबा अहानबददि इमा इची हाइना कौजबा यागद्रा यानी सही 93 सुमाइना हाइरे इची हाइना दुम हाइजरगेको अदो अहानबददि ईश्वरबु याम थागले इचेना ईश्वरगी वाहै ताबीबा मतमदगी इचेगी अनाबा खरा फैयेना हाइबिबदो अदो पुंफा फबसु ओहनबिसनु यीशु ख्रिस्टगी मागी ममिंग सिदसु यामना पांगल कल्ले यीशु ख्रिस्ता हाइरिबा मपुसे अई इसामक्सु कनानो हाइबदो फजना खंगमदे खंगदबगी मरमना मीना खरा हाइनबा तारगा मादी अदुगी लाइनी का हाइनबदो माने माने अदुमाइना अयाम्बना हाइलेबको अदि अखोइ इमुंगदा पुसलुबा मतमदा सोइदना हाइरकनेबा आइदि अखोइ इमा होय बाबा होयसु कैगिनो हाइरकांदा मोइना मरमदो खंगदबनिना एगी तसेंगना हाइरकांदा मरम अममगी नतना ईश्वर हाइबसिदि चाप मानै हाइबसिदा एगिदि लैयेबा अमो ओइरो अदुबु तौबतबु अखोइबु सेंबिबा ngamba कंबिबा ngambदुनदि क्वाइदि अथुइबनिदना अदुगी पोतुदि अइना अदुम थीरगा अदुम लाकपा हाइतारे अइसे इसा पिङाइदि हौना दमाइन थीरा लाकपा मीनेबा अइसे अदु हजिक्तदा अइंगोंदा फंगबदो हाइबदि अतै लोइ तोखरगा इसादा दुंगाइतबा नारगा लैबा फबा हाइसिदि सिदि पुरा अंगकपा मु ओइबदो अइंगोंदा मानिचे असिन जिंबिउ अइना इचेना फरकपसे इचेना कैगुंबा पैसा पीदना करी कतना खोटना तौखिबा अमता यावदेबा अमता यावदे अइना सुम वारी खतन सुम तारगा अइ ngasi फावदा नेमसो अइ पाक पिरा अमोय
ꯇꯪꯗꯤ ꯑꯩꯅ ꯄꯤꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯀꯃꯦꯟ ꯀꯩꯀꯩ ꯄꯤꯗꯦ ꯑꯃ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯁꯥꯗ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯏꯁꯣꯔꯁꯦ ꯊꯝꯈꯤꯒꯦ ꯑꯗꯨꯏꯗꯨꯒ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯍꯥꯟꯅ ꯑꯩ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯩ ꯀꯩꯅꯣ ꯇꯧꯖꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯉꯁꯤꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯉꯔꯥꯡ ꯑꯗꯨꯝ ꯀꯨꯏꯔꯦ ꯍꯦꯛ ꯄ꯭ꯔꯦꯌꯔ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯗꯨꯝ ꯊꯝꯃꯦ ꯑꯩ ꯑꯅꯥꯕꯁꯤꯗ ꯑꯗꯨꯝ ꯊꯝꯕꯗ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯌꯥꯎꯍꯟꯕ ꯉꯝꯃꯝꯗꯕꯗꯣ ꯑꯗꯨꯁꯨ ꯉꯝꯃꯛꯑꯦ ꯑꯗꯩ ꯉꯝꯃꯛꯄꯗꯒꯤ ꯑꯃꯨꯛ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯅ ꯄꯣꯛꯄ ꯃꯥꯅ ꯄꯣꯛꯑꯝꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯃꯐꯝꯗꯣ ꯌꯦꯡꯉ ꯈꯣꯠꯂ ꯀꯩꯅꯣ ꯇꯧꯕꯒꯤꯗꯣ ꯑꯗꯨꯏꯗꯨꯗꯁꯨ ꯑꯩꯁꯦ ꯌꯥꯝ ꯃꯨꯟꯅ ꯀꯩꯅꯣ ꯇꯧꯖꯩ ꯑꯗꯩꯗꯤ ꯃꯤꯠ ꯎꯏꯁꯟꯗꯅ ꯈꯣꯠꯇꯅ ꯑꯩꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯕꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯌꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯊꯕꯥꯛꯁꯦ ꯌꯥꯝ ꯆꯤꯛꯑꯒ ꯅꯥꯔꯝꯕꯅꯦꯕ ꯑꯩꯁꯦ ꯒꯨꯂꯤꯁꯦ ꯆꯤꯛꯄꯒꯤ ꯒꯨꯂꯤꯁꯦ ꯑꯗꯨꯝ ꯆꯥꯕ ꯉꯥꯛꯇꯪꯗꯤ ꯐꯕ ꯂꯩꯔꯒ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗ ꯑꯩ ꯏꯊꯟꯗ ꯋꯥꯈꯟꯗ ꯗꯥꯛꯇꯔ ꯌꯦꯡꯕꯁꯦ ꯀꯤꯔꯦ ꯑꯩꯁꯦ ꯀꯦꯟꯁꯔꯒ ꯅꯥꯔꯝꯗꯣꯏꯔꯥ ꯍꯥꯏꯅ ꯈꯟꯗꯅ ꯑꯗꯨꯕꯨ ꯑꯩꯁꯦ ꯌꯦꯡꯗ꯭ꯔꯤꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨ ꯌꯦꯡꯗꯕꯗꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯈꯪꯍꯧꯗꯅ ꯌꯥꯝ ꯌꯥꯡꯅ ꯅꯨꯡꯉꯥꯏꯔꯛꯄꯁꯦ ꯁꯤꯗ ꯑꯩꯁꯦ ꯁꯨꯝ ꯐꯣꯟꯁꯦ ꯁꯨꯝ ꯇꯧꯅꯤꯡꯉꯛꯇꯅ ꯑꯩꯁꯦ ꯇꯧꯔꯛꯏꯅꯦꯕ ꯍꯥꯏꯗꯤ ꯄꯥꯛꯅꯁꯨ ꯐꯣꯟꯁꯦ ꯐꯪꯗꯦ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯉꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯇꯧꯔꯛꯄꯅꯦ ꯉꯁꯤꯁꯦ ꯑꯩꯁꯦ ꯐꯖꯅ ꯏꯔꯨ ꯂꯨꯖꯕꯗꯁꯨ ꯑꯩ ꯋꯥꯈꯜꯗ ꯆꯤꯡꯁꯤꯟꯖꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯤ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥꯁꯦ ꯂꯣꯟꯅ ꯍꯦꯛꯇ ꯃꯥꯡꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯃꯥꯡꯈꯤꯕ ꯃꯥꯁꯦ ꯑꯩꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯊꯤꯐꯝ ꯈꯪꯗꯦ ꯇꯧꯔꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯀꯩꯅꯣ ꯖꯤꯁꯨꯒꯤ ꯀꯩꯅꯣ ꯂꯩꯌꯦꯕ ꯑꯗꯩꯗꯨꯗ ꯃꯥꯗꯤ ꯕꯥꯏꯕꯜꯗꯨ ꯄꯨꯔꯒ ꯃꯥꯗꯤ ꯀꯩꯅꯣ ꯆꯠꯂꯤꯖꯥꯠꯅꯤꯗꯅ ꯆꯔꯆ ꯀꯥꯔꯤꯅꯦꯗꯅ ꯑꯩꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯈꯪꯗꯦ ꯇꯧꯔꯒ ꯃꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯃꯥꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯉꯥꯡꯅꯦꯕ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯗꯗꯤ ꯑꯩꯅ ꯌꯥꯝ ꯆꯩꯔꯝꯃꯦꯕ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯥꯎꯒꯤ ꯂꯥꯏꯅꯤꯡꯗ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯅꯪ ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯕꯅ ꯃꯤꯠꯄꯨ ꯄꯥꯡꯗ꯭ꯔꯤꯕ ꯅꯪꯅꯍꯥꯏꯗꯅ ꯑꯩꯅ ꯆꯩꯗꯅ ꯇꯧꯔꯦ ꯆꯍꯤ 5ꯕꯨ ꯐꯥꯗ꯭ꯔꯤꯕꯅꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯉꯩꯗꯩ ꯕꯥꯏꯕꯜ ꯄꯥꯔꯒ ꯀꯣꯏꯆꯠ ꯆꯠꯂꯕꯅꯦ ꯑꯩꯒ ꯎꯍꯟꯄꯣꯠꯇꯦ ꯃꯥꯅ ꯂꯥꯏꯔꯤꯛꯁꯦ ꯃꯕꯨꯛꯀꯤ ꯃꯅꯥꯛꯇ ꯊꯝꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩ ꯎꯍꯟꯗꯕꯤꯗ ꯂꯥꯏꯔꯤꯛꯇꯨ ꯄꯨꯔꯒ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯥ ꯆꯠꯂꯝꯗꯣꯏꯅꯤ ꯆꯔꯆꯇ ꯑꯗꯩ ꯑꯩꯅ ꯊꯤꯐꯝ ꯈꯪꯗꯦ ꯊꯤꯔꯀꯥꯟꯗ ꯂꯥꯁꯇ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯀꯩꯅꯣꯗ ꯆꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯗꯅ ꯇꯧ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯕꯞꯇꯥꯏꯁ ꯇꯧꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯇꯧꯒꯦꯗꯤ ꯍꯥꯏꯕꯅꯦꯕ ꯃꯣꯏ ꯃꯥꯃꯗꯨꯒ ꯑꯗꯣ ꯑꯩꯅꯗꯤ ꯌꯥꯈꯤꯗꯦ ꯃꯇꯝꯗꯨꯗ ꯑꯗꯨꯗꯒꯤꯗꯣ ꯃꯥ ꯑꯗꯨꯝ ꯇꯣꯛꯍꯟꯈꯔꯦ ꯑꯩꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝꯅ ꯇꯝꯗꯦ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯅ ꯇꯧꯍꯜꯂꯒ ꯑꯗꯨꯝ ꯊꯝꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯁꯦ PhD ꯇꯧꯗꯅ ꯁꯤꯂꯣꯡꯗ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯏꯗꯨꯒ ꯃꯥ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯁꯦ ꯃꯉꯣꯟꯗ ꯀꯩ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯗ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯃꯥꯁꯨ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯥꯖꯖꯕꯅꯦꯕ ꯏꯁꯣꯔꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯆꯨꯝꯕ ꯏꯁꯣꯔ ꯌꯥꯝ ꯄꯥꯝꯖꯕ ꯑꯉꯥꯡꯅꯦꯕ ꯃꯥꯁꯨ ꯑꯗꯨꯏꯗꯨꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯦ ꯊꯤꯔꯛꯄ ꯑꯩꯅ ꯊꯤꯔꯛꯏꯁꯦ ꯑꯗꯨꯝ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯊꯤꯔꯛꯑꯦ ꯃꯥꯅꯦ ꯏꯆꯦ ꯑꯩꯁꯨꯅꯤ ꯏꯆꯦ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯈꯤꯕꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯌꯥꯝ ꯌꯥꯝꯕ ꯙꯔꯃ ꯂꯩꯔꯤꯕ ꯑꯗꯨꯒꯗꯤ ꯙꯔꯃꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯃꯒ ꯃꯥꯟꯅꯗꯕꯁꯨ ꯌꯥꯎꯔꯛꯏ ꯏꯆꯦ ꯑꯃꯗꯅ ꯑꯗꯨꯒꯤ ꯁꯥꯗꯣ ꯆꯥꯅꯨ ꯍꯥꯏ ꯑꯃꯗꯅ ꯑꯗꯨꯒꯤ ꯁꯥꯗꯣ ꯂꯥꯏ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯕ ꯌꯥꯎꯔꯛꯏ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯈꯟꯅꯍꯟꯗꯒꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯛꯄ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯁꯦ ꯐꯪꯖꯔꯛꯄꯅꯤ ꯏꯆꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯪꯉꯝꯕ ꯋꯥꯍꯪ ꯑꯩꯉꯣꯟꯗ ꯂꯥꯡꯇꯛꯅꯔꯝꯕ ꯑꯩꯒꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯄꯣꯛꯆꯈꯤꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯩꯖꯔꯕ ꯃꯇꯨꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯆꯦ ꯏꯪꯊꯕ ꯐꯪꯉꯤ ꯑꯩꯉꯣꯟꯗ ꯃꯤꯅ ꯑꯗꯨ ꯇꯧꯁꯜꯂꯛꯑꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤꯁꯨ ꯑꯀꯤꯕ ꯂꯩꯇꯕ ꯑꯩꯒꯤꯗꯃꯛꯇ ꯏꯁꯣꯔ ꯂꯩꯕꯤꯔꯤꯀꯣ ꯍꯥꯏꯅ ꯊꯥꯖꯕꯗꯣ ꯑꯗꯨꯅ ꯏꯆꯦꯒꯤ ꯋꯥꯍꯩꯁꯦ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯝ ꯈꯟꯖꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯦꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯆꯦꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯔꯛꯀꯗꯧꯕ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯕ ꯏꯁꯣꯔꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕꯁꯦ ꯏꯆꯦꯗ ꯑꯩꯅ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯒ ꯕꯥꯏꯕꯜꯗ ꯏꯆꯦ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯌꯥꯎꯏ ꯃꯗꯨꯗꯤ ꯏꯁꯣꯔ ꯐꯪꯅꯕ ꯂꯝꯕꯤꯗꯤ ꯖꯤꯁꯨ ꯈꯛꯇꯅꯤ ꯍꯥꯏꯅ ꯌꯥꯎꯏ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯑꯗꯨꯅꯦ ꯑꯩꯅ ꯁꯨꯝ ꯇꯥꯔꯛꯄꯗꯁꯨꯀꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯩ ꯕꯥꯏꯕꯜ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯎꯖꯗ꯭ꯔꯤ ꯄꯥꯏꯁꯨ ꯄꯥꯏꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯨꯝ ꯍꯥꯏꯗꯤ ꯏꯄꯥꯅ ꯁꯨꯝ ꯄꯥꯊꯣꯔꯛꯄ ꯑꯗꯩꯗꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ
ꯑꯩꯒꯤ ꯂꯝꯕꯦꯟꯁꯤꯒ ꯁꯨꯝ ꯆꯥꯟꯅꯔꯛꯄ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯝꯕꯦꯟ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯃꯤ ꯈꯠꯅꯕ ꯄꯥꯝꯗꯕ ꯑꯗꯒꯤꯗꯤ ꯃꯤꯅ ꯁꯥꯎꯔꯒꯁꯨ ꯑꯩꯅ ꯍꯟꯕ ꯑꯗꯒꯤꯗꯤ ꯏꯅꯥꯎꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯋꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯩꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯤꯗꯅ ꯑꯗꯩ ꯍꯜꯂꯛꯑ ꯂꯩꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯣ ꯑꯩꯅ ꯃꯣꯏꯔꯣꯝꯗ ꯁꯥꯎꯗꯦ ꯑꯩꯅ ꯃꯣꯏ ꯉꯥꯛꯄꯤ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯈꯪꯖꯗ ꯇꯧꯏꯅꯤ ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯖꯕꯩꯅꯤ ꯃꯣꯏꯅ ꯄꯥꯝꯖꯗ ꯇꯧꯏꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯑꯩꯅ ꯃꯣꯏꯁꯦ ꯂꯣꯏꯅꯃꯛ ꯉꯥꯛꯄꯤꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯏꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯐꯕꯗꯤ ꯑꯗꯨꯝ ꯆꯠꯂꯒ ꯁꯨꯝ ꯍꯦꯟꯅ ꯁꯨꯝ ꯋꯥꯕ ꯑꯗꯩꯗꯤ ꯑꯩꯅ ꯀꯩꯅꯣ ꯑꯩꯒꯤ ꯂꯝꯕꯦꯟꯁꯦ ꯀꯩꯅꯣꯝꯗꯤ ꯑꯩꯁꯦ ꯁꯣꯏꯔꯦ ꯑꯩꯅ ꯁꯣꯏꯔꯤꯕ ꯂꯝꯕꯦꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯆꯨꯝꯊꯣꯛꯅꯕꯁꯦ ꯀꯔꯣꯝꯗꯅꯣ ꯍꯥꯏꯕꯁꯦ ꯂꯝꯕꯤꯁꯦ ꯑꯩꯅ ꯀꯟꯅ ꯊꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯂꯝꯕꯦꯟ ꯑꯃ ꯂꯩꯕꯅ ꯑꯩꯅ ꯋꯥꯔꯤꯅꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯋꯥꯐꯝꯗꯤ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯋꯥꯕꯁꯤꯅꯗꯤ ꯑꯩꯉꯣꯟꯗꯗꯤ ꯃꯌꯥꯝ ꯊꯦꯡꯅꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯋꯥꯕꯁꯤꯅ ꯑꯩꯉꯣꯟꯗ ꯄꯔꯥ ꯃꯌꯥꯝ ꯇꯝꯕꯤꯕꯗꯣ ꯑꯩꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯂꯝꯕꯦꯟꯁꯦ ꯑꯝꯇ ꯊꯤꯔꯝꯗꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯏꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯍꯜ ꯑꯃꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯩꯔꯤꯅꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯁꯨ ꯑꯩꯒꯤ ꯌꯨꯝ ꯏꯀꯩ ꯏꯃꯥ ꯏꯄꯥ ꯂꯣꯏꯅ ꯂꯩꯔꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯅꯤꯡꯅꯕꯒꯤ ꯂꯝꯕꯦꯟꯁꯦ ꯑꯩꯉꯣꯟꯗ ꯄꯤꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯐꯝꯁꯤꯗ ꯑꯩꯅ ꯆꯠꯂꯤꯁꯤ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯩꯗꯤ ꯃꯣꯏꯅ ꯄꯤꯕꯤꯕ ꯈꯔꯗꯨꯅ ꯑꯩ ꯑꯗꯨꯝ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯣꯏꯖꯕ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯅ ꯉꯁꯤꯐꯥꯎ ꯑꯩꯅ ꯂꯦꯜꯂꯛꯏꯁꯦ ꯑꯗꯩꯗꯨꯗ ꯍꯟꯗꯛꯁꯤꯗꯤ ꯍꯦꯛꯇ ꯄꯨꯔꯥ ꯏꯁꯥꯁꯦ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯂꯝ ꯇꯝꯐꯝ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗ ꯇꯝꯃꯨꯔꯒꯁꯨ ꯃꯤꯅ ꯅꯣꯛꯅꯗꯣꯏꯕꯀꯣ ꯑꯗꯨꯏꯗꯨꯅ ꯏꯁꯣꯔꯅꯗꯤ ꯂꯣꯏ ꯈꯪꯉꯤ ꯉꯥꯛꯄꯤꯗꯅ ꯑꯗꯨꯏꯗꯨꯅ ꯏꯁꯣꯔꯗ ꯈꯛꯇꯪ ꯑꯩꯅ ꯊꯃꯣꯏꯁꯤꯗ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯑꯩꯅ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯖꯩ ꯑꯗꯨꯒ ꯂꯤꯐꯝ ꯋꯥꯔꯤꯁꯦ ꯑꯩ ꯇꯥꯕꯤꯒꯗꯕꯁꯦ ꯀꯟꯕꯤꯕ ꯃꯄꯨꯁꯤ ꯅꯠꯇꯅ ꯑꯇꯩ ꯑꯃ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯋꯥꯈꯜꯗ ꯑꯩꯅ ꯈꯜꯂꯒ ꯉꯁꯤꯁꯦ ꯑꯩꯅ ꯏꯔꯨꯖꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯞꯇꯥꯏꯁ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯤꯡꯁꯤꯜꯂꯒ ꯑꯩꯅ ꯉꯁꯤꯁꯦ ꯇꯧꯖꯕꯅꯦ ꯑꯩꯅ ꯑꯌꯨꯛꯇꯁꯨ ꯑꯗꯨꯏꯗꯨꯅ ꯈꯪꯗꯦ ꯑꯋꯥꯕ ꯉꯥꯛꯇ ꯁꯨꯝ ꯉꯥꯏꯕꯁꯤꯗꯀꯣ ꯑꯩꯁꯨ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯏꯁꯣꯔꯒ ꯂꯣꯏꯅꯔꯒ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯑꯩ ꯄꯥꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯏꯆꯦꯅ ꯍꯥꯏꯕꯤꯕꯗꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯅꯨꯡꯁꯤꯕ ꯀꯣꯛꯄꯤꯕ ꯌꯦꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯧ ꯍꯥꯏꯕ ꯃꯤꯅ ꯈꯖꯥꯏ ꯅꯥꯀꯟꯗ ꯃꯤꯅ ꯈꯨꯄꯥꯛ ꯊꯥꯔꯗꯤ ꯑꯇꯣꯞꯄ ꯈꯖꯥꯏꯗꯨꯁꯨ ꯑꯣꯟꯁꯜꯂꯨ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯏꯆꯦ ꯑꯐꯕ ꯇꯧ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯗꯤ ꯈꯪꯖꯔꯛꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯐꯕꯗꯨ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯧ ꯑꯩꯕꯨ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯅꯪꯒꯤ ꯅꯨꯡꯗ ꯂꯣꯏꯅꯔꯒ ꯅꯪꯉꯣꯟꯗ ꯑꯐꯕ ꯄꯨꯝꯅꯃꯛꯇ ꯂꯝꯖꯤꯡꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯏꯆꯦ ꯑꯩꯈꯣꯏꯗ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄꯤꯔꯣꯏ ꯅꯪꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯅꯤ ꯊꯣꯛꯀꯗꯕꯗꯨ ꯎꯍꯟꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯕꯤꯒꯅꯤ ꯍꯥꯏꯕ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄꯤꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯏꯆꯦ ꯑꯗꯨꯅ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯕꯥꯏꯕꯜꯗ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯀꯧꯕꯤꯔꯤ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯆꯣꯛꯊꯔꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯣꯊꯥꯍꯟꯕꯤꯒꯦ ꯑꯩꯒꯤ ꯄꯣꯠꯄꯨ ꯅꯊꯛꯇ ꯊꯣꯡꯒꯠꯂꯨ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯅꯣꯜꯂꯨꯛꯏ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯄꯣꯊꯥꯕ ꯐꯪꯒꯅꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯠꯄꯨꯗꯤ ꯂꯥꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯣꯠꯂꯨꯝꯗꯤ ꯌꯥꯡꯉꯤ ꯍꯥꯏꯕꯗꯣ ꯏꯆꯦ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯏꯆꯦꯅ ꯂꯥꯡꯇꯛꯅꯔꯤꯕ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯄꯣꯊꯥꯐꯝ ꯂꯩꯇꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯆꯪꯕꯤꯌꯨ ꯏꯆꯦ ꯃꯍꯥꯛ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯤꯡꯂꯦꯟꯁꯦ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯕ ꯑꯩꯈꯣꯏꯕꯨ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗ꯭ꯔꯤꯉꯩꯗꯁꯨ ꯂꯣꯏꯅꯕꯤꯕ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯒꯁꯨ ꯂꯨꯍꯣꯡꯕ ꯅꯥꯏꯗꯕ ꯁꯔꯒ ꯂꯩꯕꯥꯛ ꯍꯦꯚꯟ ꯍꯥꯏꯔꯤꯕꯗꯨꯗ ꯑꯩꯈꯣꯏꯕꯨ ꯊꯝꯕꯤꯔꯒꯗꯧꯔꯤꯕ ꯑꯃꯈꯛꯇꯪ ꯉꯥꯏꯔꯕ ꯃꯄꯨꯅꯤ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯆꯪꯕꯤꯌꯨ ꯏꯆꯦꯒꯤꯗꯃꯛꯇ ꯊꯣꯡ ꯃꯌꯥꯝ ꯑꯃ ꯍꯥꯡꯗꯣꯔꯛꯀꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯅ ꯉꯁꯤ ꯐꯣꯟ ꯇꯧꯕꯤꯔꯛꯄꯁꯦ ꯇꯥꯖꯕꯗ ꯏꯁꯣꯔꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯏꯆꯦꯕꯨ ꯌꯥꯝꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯑꯃꯒꯨꯝꯅ ꯐꯥꯎꯖꯩꯌꯦꯕꯀꯣ ꯃꯥꯅꯦ ꯍꯦꯛꯇ ꯑꯩꯒꯤꯗꯤ ꯍꯥꯏꯗꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯥ ꯏꯆꯤꯟ ꯏꯅꯥꯎ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯗꯤ ꯋꯥꯈꯟꯗ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯑꯩꯅ ꯂꯩꯔꯨꯕ ꯑꯩꯒ ꯍꯥꯏꯗꯤ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯏꯃꯥ ꯏꯄꯥꯅꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯈꯜꯂꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯁꯨ ꯑꯄꯣꯛꯄꯅꯤ ꯄꯣꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯔꯒꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯇꯣꯞꯄꯕꯨꯁꯨ ꯑꯩꯅ ꯀꯩꯁꯨ ꯄꯣꯛꯃꯤꯟꯅꯗꯕꯅꯤ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗꯁꯨ ꯑꯩ ꯂꯩꯔꯨ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅꯦꯅ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯈꯜꯂꯦꯕ ꯑꯩꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯥꯏꯕꯗꯤ ꯃꯤꯅꯗꯤ ꯑꯩꯈꯣꯏ ꯑꯉꯥꯎꯕꯒꯤ ꯇꯥꯏꯞꯇꯒ ꯎꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ
ꯑꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯋꯥꯈꯜꯗ ꯑꯩ ꯁꯥꯎꯅꯤꯡꯗꯦ ꯃꯣꯏꯅ ꯈꯪꯖꯗꯕꯒꯤꯅꯤ ꯑꯩꯈꯣꯏ ꯅꯨꯡꯗ ꯂꯩꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯣꯏꯅ ꯎꯕ ꯐꯪꯗꯕꯗꯣ ꯑꯗꯨꯒꯤ ꯃꯣꯏꯅ ꯉꯥꯡꯖꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯈꯪꯗꯦ ꯁꯨꯝ ꯋꯥꯔꯤꯁꯦ ꯁꯨꯝ ꯇꯥꯔꯛꯄꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯩꯒ ꯌꯥꯝ ꯆꯥꯟꯅꯖꯕ ꯑꯩꯅ ꯈꯜꯂꯛꯄ ꯋꯥꯈꯜꯁꯤꯡꯗꯣ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯑꯄꯦꯟꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯏꯗꯨꯅ ꯏꯁꯣꯔ ꯑꯃꯠꯇꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯁꯣꯔꯗꯩꯗꯤ ꯏꯀꯥꯏꯕ ꯀꯥꯞ ꯇꯧꯔꯛꯑꯦꯒ ꯑꯗꯒꯤꯗꯤ ꯑꯗꯨꯅ ꯉꯥꯛꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯑꯣꯏ ꯑꯩꯉꯣꯟꯗ ꯑꯩ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯏꯁꯥꯗ ꯖꯟꯇ꯭ꯔ ꯅꯨꯡꯇ ꯑꯝꯇ ꯁꯤꯗꯦ ꯅꯍꯥꯟꯋꯥꯏ ꯖꯟꯇ꯭ꯔ ꯌꯥꯝ ꯁꯤꯔꯝꯃꯦ ꯑꯩꯁꯦ ꯑꯩꯅ ꯍꯥꯏꯕꯅꯤ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯁꯤ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯑꯐꯕꯁꯨ ꯑꯝꯇꯁꯨ ꯄꯤꯕꯁꯨ ꯉꯝꯗꯕꯁꯦ ꯄꯨꯂꯞ ꯇꯥꯁꯜꯂ ꯑꯩꯅ ꯒꯨꯍꯥꯗ ꯂꯣꯏ ꯂꯪꯊꯣꯛꯈꯤ ꯑꯩꯅ ꯑꯗꯨꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯁꯦ ꯂꯤꯛ ꯆꯅꯤꯡꯒꯤ ꯂꯤꯛ ꯑꯃꯈꯛ ꯁꯤ ꯁꯅꯥ ꯂꯨꯀꯣꯟꯁꯨ ꯑꯩ ꯄꯥꯡ ꯁꯤꯅꯤꯡꯗꯦꯕ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯣꯏꯅ ꯊꯣꯛꯄꯗꯣ ꯑꯗꯨꯏꯗꯨꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯂꯝꯕꯦꯟꯗ ꯍꯥꯏꯗꯤ ꯆꯠꯄ ꯂꯩꯕꯁꯤ ꯄꯥꯝꯃꯤ ꯃꯔꯛꯇ ꯃꯃꯥꯡꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ರೆ ꯏꯇꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯑꯗꯩꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯕꯤꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨ ꯑꯩ ꯁꯤꯈꯤꯗꯦ ꯑꯩ ꯁꯤꯔꯣꯏ ꯑꯩ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯁꯨ ꯑꯩ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯒꯅꯦꯅ ꯈꯜꯂꯒ ꯑꯩꯁꯦ ꯉꯁꯤꯐꯥꯎ ꯍꯤꯡꯉꯛꯄꯅꯦꯕꯀோ ꯑꯗꯨꯗ ꯌꯥꯝ ꯊꯥꯒꯠꯂꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯏꯆꯦ ꯅꯣꯛꯅꯕꯤꯗꯒꯤꯀꯣ ꯅꯣꯛꯅꯕꯤꯗꯒꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯗꯒꯤ ꯇꯧꯔ ꯂꯩꯕꯅꯤ ꯃꯥꯅꯦ ꯃꯥꯅꯦ ꯏꯆꯦ ꯏꯁꯣꯔꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯏꯆꯦꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯗꯣ ꯏꯆꯦ ꯑꯋꯥꯕ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯁꯨ ꯋꯥꯅꯤꯡꯕ ꯌꯥꯎꯗꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇ ꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯃꯝꯕꯗꯒꯤ ꯀꯣ ꯏꯆꯦ ꯀꯩꯁꯨꯝ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ ꯏꯆꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯒꯨꯝꯕꯤ ꯏꯆꯦ ꯑꯃꯁꯨ ꯑꯩꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦ ꯍꯟꯗꯛ ꯑꯩꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯄꯤꯔꯝꯃꯤ ꯏꯆꯦꯗꯣ ꯏꯆꯦꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯔꯕ꯭ꯔꯗꯤ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯏꯆꯦꯗꯨꯁꯨ ꯑꯗꯨꯒꯨꯝꯅꯀꯣ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯉꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯃꯥ ꯊꯥꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤ 3 ꯊꯝꯃꯝꯕꯅꯤ ꯃꯥꯒꯤꯁꯨ ꯄꯨꯟꯁꯤꯗ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯋꯥꯈꯜ ꯍꯟꯊꯔꯝꯕ ꯏꯁꯣꯔꯒꯤꯗꯤ ꯑꯁ ꯀꯔꯤ ꯀꯥꯟꯅꯔꯨꯗꯣꯏꯅꯣ ꯍꯤꯡꯉꯨꯔꯒ ꯀꯥꯏꯅ ꯈꯜꯂꯝꯈꯤꯕ ꯏꯁꯣꯔꯁꯦ ꯍꯦꯛ ꯐꯪꯖꯕꯗꯒꯤ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯃꯃꯥꯡꯉꯩꯗꯒꯤ ꯏꯁꯣꯔ ꯈꯪꯖꯔꯝꯃꯒꯗꯤ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯁꯦ ꯍꯦꯟꯅ ꯈꯪꯖꯒꯗꯕꯅꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯍꯦꯟꯅ ꯇꯧꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯏꯆꯦ ꯑꯗꯨꯒꯨꯝꯅ ꯏꯆꯦꯁꯨ ꯏꯁꯣꯔꯅ ꯀꯧꯕꯤꯕꯅꯤ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯏꯆꯦꯒꯤ ꯍꯧꯖꯤꯛꯀꯤ ꯑꯅꯥꯕ ꯍꯥꯏꯕꯗꯣ ꯅꯥꯔꯝꯃꯤ ꯍꯥꯏꯕꯗꯣ ꯄꯨꯡꯀꯣꯛ ꯀꯣꯛꯄꯁꯨ ꯑꯣꯏꯒꯅꯤ ꯏꯆꯦ ꯌꯦꯡꯕꯤꯌꯨ ꯏꯆꯦꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯕ ꯈꯛꯇꯗꯒꯤ ꯏꯆꯦꯒꯤ ꯑꯅꯥꯕ ꯐꯔꯛꯄ ꯇꯥꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯅ ꯏꯆꯦꯅ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗ ꯑꯩ ꯂꯧꯁꯟꯖꯔꯦ ꯍꯥꯏꯖꯔꯛꯄ ꯃꯇꯝꯗꯗꯤ ꯏꯆꯦ ꯀꯌꯥꯝ ꯌꯥꯝꯅ ꯏꯆꯦꯗ ꯑꯍꯣꯡꯕ ꯑꯣꯏꯒꯅꯤ ꯏꯆꯦ ꯌꯦꯡꯕꯤꯌꯨ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅꯔꯤꯕ ꯃꯇꯝꯁꯦ ꯑꯁꯤꯗ ꯃꯤꯑꯣꯏꯕꯁꯤꯡꯅꯅꯦ ꯏꯆꯦ ꯑꯐꯕꯗꯒꯤ ꯐꯠꯇꯕꯅ ꯍꯦꯟꯅ ꯄꯥꯝꯃꯕꯅꯦꯕꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯐꯠꯇꯕꯅ ꯃꯄꯥꯡꯒꯜ ꯀꯟꯕꯅ ꯖꯣꯟ ꯂꯤꯡꯕꯅ ꯄꯩꯁా ꯆꯥꯏꯔꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯂꯣꯏꯅ ꯃꯉꯣꯟꯗ ꯐꯩ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯏꯆꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯍꯦꯟꯒꯠꯂꯛꯂꯕ ꯃꯇꯝ ꯂꯥꯟ ꯊꯣꯛꯅꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯏꯁꯤꯡ ꯏꯆꯥꯎ ꯇꯧꯅꯔꯒ ꯁꯤꯅꯔꯤꯕ ꯃꯇꯝꯁꯦ ꯏꯁꯣꯔꯒꯤ ꯃꯥꯏꯀꯩꯗ ꯆꯪꯃꯤꯟꯅꯁꯤ ꯏꯆꯦ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯑꯁ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯊꯥꯖꯖꯔꯦ ꯌꯥꯝꯅ ꯍꯣꯏ ꯏꯆꯦ ꯏꯆꯦꯅꯁꯨ ꯑꯩ ꯉꯁꯤꯗꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯅ ꯏꯆꯦꯅ ꯍꯥꯏꯖꯕ ꯍꯧꯕꯤꯔꯣꯀꯣ ꯊꯥꯒꯠꯆꯔꯤ ꯏꯄꯥꯕꯨ ꯂꯧꯁꯤꯟꯖꯔꯦ ꯍꯥꯏꯅꯅꯦ ꯏꯆꯦ ꯍꯥꯏꯕꯤꯔꯣ ꯑꯗꯣ ꯏꯆꯦꯒꯤ ꯑꯉꯥꯡꯁꯤꯡ ꯀꯌꯥꯅꯣ ꯏꯆꯥꯅꯨꯄꯥ 2ꯅꯤ ꯑꯣ ꯏꯆꯥꯅꯨꯄꯥ 2 ꯃꯣꯏꯗꯤ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯏꯆꯦ ꯑꯃꯅ PhD ꯇꯧꯕ ꯁꯤꯂꯣꯡꯗ ꯂꯩꯈꯔꯦ ꯆꯍꯤ 15 16 ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯩ ꯑꯇꯣꯝꯕꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛꯇꯤ BA ꯀꯟꯅ ꯇꯝꯃꯤ ꯀꯩꯅꯣꯗ ꯁꯤꯒꯤ ꯀꯩꯅꯣꯗ ꯆꯦꯛꯀꯣꯟꯗ ꯂꯩ ꯏꯝꯐꯥꯜꯒꯤ ꯀꯩꯅꯣ ꯆꯦꯛꯀꯣꯟꯁꯤꯗ ꯀꯣꯅꯨꯡ ꯃꯃꯥꯡ ꯁꯥꯏꯁꯤꯗ ꯑꯗꯣ ꯌꯣꯛꯄꯕꯨꯗꯤ ꯃꯄꯥꯅ ꯂꯣꯏꯅꯃꯛꯕꯨꯗꯤ ꯌꯣꯛꯏ ꯑꯗꯨꯕꯨ ꯃꯃꯥꯅꯤꯗꯅ ꯑꯩꯒꯗꯤ ꯂꯣꯏꯅ ꯋꯥꯔꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟꯗꯤ ꯇꯧꯏ ꯑꯗ ꯍꯥꯏꯗꯤ ꯏꯆꯥꯁꯤꯡꯁꯤꯁꯨ ꯃꯣꯏꯁꯤꯁꯨ ꯑꯐꯕ ꯑꯆꯧ ꯑꯁꯥꯡꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯁꯥꯒꯤ ꯍꯤꯡꯖꯕ ꯉꯝꯅꯅꯕ ꯂꯝꯕꯤ ꯑꯃꯃꯝꯗꯤ ꯁꯨꯝ ꯃꯣꯏꯁꯨ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯇꯞꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯈꯔ ꯉꯥꯎꯁꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯈꯔꯦ ꯑꯩꯅ ꯃꯣꯏꯔꯣꯝꯗ ꯆꯩꯗꯦ ꯊꯦꯝꯃꯒ ꯊꯥꯒꯠꯂꯒ ꯃꯥꯕꯨ ꯑꯩꯅ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯍꯥꯏꯗꯅ ꯇꯧꯖꯕꯗꯒꯤ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃ ꯆꯪꯉꯦ ꯑꯩꯅ ꯃꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯑꯩꯅ ꯍꯣꯠꯅꯖꯔꯛꯄꯁꯦ ꯑꯗꯨꯕꯨ ꯃꯥ ꯇꯞꯅ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯛꯑꯦ ꯍꯣꯏ ꯌꯥꯝ ꯆꯥꯎꯕ ꯊꯧꯒꯜꯅꯤ ꯏꯆꯦꯅ ꯇꯧꯕꯤꯔꯤꯕꯗꯣ ꯏꯆꯦ ꯀꯔꯤꯁꯨꯝ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ
Yesu Kristana ichebu nungsi Ishorna ichebu nungsi ichegi imungda wata padaba aduga ichegi chasing mithoi mihen oiba fattabadagi kanba Ishor Yesu Kristana kanbibu isanu ko iche che ai hujiga muktang Ishorda haizarake ichegi thamoina Yesu Krista ai ipabu lawsanjare haina ko iche thamoina khanbiu thamoina khurambiu ai amtang Ishorda haizarapa yagadra yani mit usanbiro Hallelujah 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 Thagachari pa Ishor Sarga malem taibang pal numit tha thwan micha chingtam ising kang pal sanga upaloi pal mioi bai khui sembirakpa amatangai ba sarga na phambal oina phambiri ba ipa Ishor ipa bu thagachari masigi fazaba numit ama pine bibagi damak thagachari amasung masigi fazaba numita iche siga ipa nachaga wari sanahan bibagi damak thagachari iche gi punsida awaba kaya na mayok na duna lakpa iche ma werami ipa Ishor nacha gi thamoina fauzei madudi iche na hujik leiram gadawa punsi mioi kaya gi minok mesa ipa Ishor amasung iche na magi mahakki machanupa ani bu mi oina bagi damak to honajaba awana da mating pangjaba kaya ama tawduna yamna nungsina ingjaba punsi ni ipa Ishor iche gi magi mangonda anaba ma iche ipa Ishor anaba leibagi maramna mangonda langtak maramba kari anaba oiramgadabano haina khalambadu ipa nahakna kaubibagi maramna ipa Ishor iche na yengjaba khaktada magi anaba fari Prabhu Ishor masina takpadi ipa na iche bo suki matik nungsi haina takpibani ipa nangdi punamak punungsi Yesu Krista nahakna Kalbari gi cross ta shibado hingatpado miyoiba punamakki damaktani Prabhu asengba Bible larik na hairi iche gi punsi na ipa nahakku lawsinjare haiduna haibiri ipa Ishor lawsanjarage ai Yesu Krista to buthagachagi ipa ngasigi numitagi iche gi nungda ipa nahakna loinabiu mapa machanupa amasung thawai asengbagi mingda iche gi punsi ipa Yesu Krista ipa gi ngasidagi ipa gi machanupi haibado ipa na ohenbiu iche gi machanupa ani busu mithoi mihen ohenbiu mekhoina leiriba leirugadaba mafam punamak tai ipa nahakna konsinbiu ipa Ishor taibang panbagi mangal oiriba Yesu Krista nahak kuthajaba macha ikhoina thajariba ichena ichegi imungna ichegi chasingna henna mangal oirakpa mi singna tamjaningai oirakpa awana singna icheogi imungdagi manakta nakchaba matamda awana kokchaba ohenbiu ipa Ishor iche sigi punsi magi macha singi punsi ngasidagidi Prabhu Jishu gi oire ipa Ishor phattabagi athembagi haikap jaikapki amambagi pangal punamaktagi ningtamhanbiduna ipa nahakna ichebu konsinbiu choktaraba waraba polum puduna laksere ipa gi manakta ipa na polum punama thangdabiduna ngasidagidi ichekse ipa Ishor gi machanupi hebdo Prabhu Jishu ipa na ohenbiu ipa na ohenbire ipa Ishor na kaubibani ngasidagidi icheda marang kaiba blessing Nazareth ki Prabhu Jishu gi mingda lakpo oiresano awana punama kokchaba Amen. Praise the Lord. Am thagachari iche Ishor na matam chupada iche bu loina bibo isanu ko mitagi tibo ka pachane aiche hoi iche am nungsi iche gi damakta khoi mayam amasu lei Ishor gi thajo macha khoi mayam amasu lei iche khoi gi mi bi punsi hai sikharani gi tani adu hingi matamda afaba nungsiba chumbado tauraga khoi himinasi iche sini mi mayam mani wakanji pisapengai dei tumna khallaga dum lakpase soiba lambi khara dum lei gare haitare adagi chenga da yada dana thengna giba aina di pamjada ba lambi khara de tum yawgare bako sina maram oira kandu se ngonda nuai da ba myam phawe bako duna isu normal lake kam du dai sona tanbirati hoi dana yawdara kani ai naung pi machu kwati da lei tum lakpa matamda soidana lakpiu iche laktu hek iche ga hek pukmina upagum na khanbiraga lakpiu iche akoi awana saruk phangminasi ko laita matamda iche akoi mayam su lei ado iche na huji kari hotna birise khoigi yum da challaga thabak subi haibra iche na mateng pang ahal amagi seba tawraga yumda adum lei haiba moi mayumda lei ahal amagi seba tawraga hoi che iche na tawa punamakta su Ishor na mai pagan bibo isanu aduga iche gi marang kaiba punsido Yesu Krista ipana soidana pirani ko iche asabak yam tawra katani angang amuk launi ni gi
hotel thaba amuk suni turgi cook amuk oini aina tawak thaba tu leke hay yonba amuk yauni ba amuk yauni kan makhan round ti talla kanda hojina ahan che la yam ning biti oiba Krishna Radha yam ning jaba o amagi manata amagi seba tawra ai hojik sin leiri so hojik se ai gi matam se ai loi chale hai ba ai khangi hoi ai isagi lamben si ai khaga de ujai ba ko hai bi ai sigani hai ba na taba hoi khangi apam sida leibagi loi chalakado hoi je dagi ishorgi thabak subado ishorgi thogolo ishorna soidana wahenbirani ko che soidana ishorna ichegi lambi sinbirani ichegi damakta khoi mayam malai koi su pau phauna jege ado ichegi iche se manipurgi khogi leidana ichena lei pham do karma pham ko asengba ipokna pamde ise wangu dagini aduga imagi mapamna uripok to oiba tuduna uripok ta sum pisa pingai de leirakpa ai wangu rom da chalaga mu aigi yum pambana wangu da panba aduga wangu jigadi pasa thokam ti leitabani ani phalom da laaga aigi jingda ngamna na bagi aba adum suba ta tawba dumaina tawragani haje ina leirise hoi ai he hanjalla ko dai gi yum leite nai pa lai taraga su hojiti mau ki ba leira bantana ki ai gi yum mama tongana leida natri ai ita sina su ai bo ti loksan bagi matam do adi mo su moi gi mare phatri bani na mo su ngandari tuduna ai gi lamben ke padai ta no ha se kini haji aina kana wari se kana di ho na ba ai gi lamben ke tamangi ba hoi che ishorna che se lao hain ko birabani ina ise gi lambel do Jesu Kristana iche gi wata padana bugi nungai ai fana bugi lambi soidana sinbirani ai gi number se iche na save to biro ko ya iche ga thamma bane ngarang dagi hoi iche gi number su save to jerage